I'm Langbo Manju. ꯑꯩꯍꯥꯛ ꯍꯥꯎꯁꯋꯥꯏꯐ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯛꯁꯔ ꯑꯦꯀꯥꯗꯃꯤꯁꯦ ꯆꯪꯉꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯛꯁꯔ ꯑꯦꯀꯥꯗꯃꯤꯁꯦ ꯃꯅꯨꯡꯗ ꯆꯪꯖꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯒ ꯈꯦꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯏꯟꯀꯝ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯏꯟꯀꯝ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯅꯤꯗꯤ ꯄꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯋꯥꯈꯜ ꯊꯣꯛꯇꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯅꯣꯡꯃ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯈꯣꯏꯒꯤ ꯑꯛꯁꯨꯒꯤ ꯁꯥꯔ ꯁꯨꯔꯃꯪꯒꯣꯟꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯂꯛꯄꯗꯒꯤ ꯑꯩꯅ ꯊꯦꯡꯅꯁꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯌꯨꯝꯗꯒꯤ ꯂꯩꯅ ꯏꯟꯀꯝ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯔꯨꯕꯗꯒꯤ ꯑꯩꯍꯥꯛꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ꯫ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯋꯥꯆꯞꯇ 3 daysꯀꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯗꯦ 1ꯁꯦ ꯌꯥꯎꯍꯧꯗꯕꯅ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯦꯕ꯫ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯁꯨꯝ ꯇꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯦꯕꯀꯣ꯫ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯛꯁꯨꯔꯒꯤ ꯁꯥꯔ ꯁꯅꯥꯊꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯃꯦꯝ ꯀꯩꯗꯧꯔꯒꯦ ꯃꯦꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯀ꯭ꯂꯥꯁ ꯌꯥꯎꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯁꯥꯔ ꯑꯩꯁꯦ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯕꯗ ꯑꯩꯁꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏ, ꯑꯩꯁꯦ ꯀꯩꯝꯇ ꯈꯪꯗꯦ, ꯀꯩꯝꯇ ꯍꯩꯇ꯭ꯔꯦ, ꯑꯗꯨꯅ ꯁꯥꯔ ꯑꯩꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯇꯟꯊꯔꯛꯄꯗꯒꯤ ꯑꯩ ꯇꯣꯛꯄꯅꯤꯅ ꯍꯥꯏ꯫ ꯑꯗꯩ ꯀꯔꯤꯅꯣ ꯃꯦꯝꯅ ꯈꯪꯗ꯭ꯔꯤ ꯃꯇꯥꯡꯁꯤ ꯀꯗꯥꯏꯗ ꯈꯪꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯇꯥꯛꯆꯒꯦ, ꯁꯥꯔꯅ ꯇꯥꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯑꯩꯈꯣই ꯇꯥꯛꯆꯒꯦꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯅ ꯁꯥꯔ ꯑꯗꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯌꯥꯝꯅ ꯑꯩꯁꯨ ꯌꯥꯎꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯁꯥꯔ ꯑꯩꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯕ ꯉꯝꯗꯧꯕ ꯃꯥꯟꯗꯦꯅ ꯍꯥꯏꯀꯥꯟꯗ ꯃꯦꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯃꯦꯝꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯣ, ꯀꯃꯥꯏꯅ ꯃꯦꯝꯒꯤ ꯄꯨꯟꯁꯤꯗ ꯏꯟꯀꯝ ꯑꯃ ꯊꯣꯛꯄ ꯉꯝꯂꯛꯇꯣꯏꯅꯣꯅ ꯁꯥꯔ ꯁꯅꯥꯇꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯁꯥꯔ ꯐꯔꯦ ꯑꯩ ꯏꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ, ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯤꯗꯁꯨ ꯑꯩ ꯆꯪꯁꯤꯜꯂꯒꯦꯅ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯔ ꯁꯅꯥꯊꯣꯏꯁꯤꯒ ꯇꯥꯟꯅꯔꯒ ꯑꯩꯁꯦ ꯑꯛꯁꯔ ꯑꯦꯀꯥꯗꯃꯤꯁꯤꯗ ꯖꯣꯏꯟ ꯇꯧꯁꯜꯂꯦ꯫ ꯖꯣꯏꯟ ꯇꯧꯁꯜꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯍꯦꯛꯇ ꯑꯩꯅ ꯏꯁꯥꯅ ꯈꯜꯂꯝꯕꯗꯨꯒ ꯃꯅꯨꯡꯗ ꯑꯣꯏꯔꯝꯃꯤꯕꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ 30 days ꯆꯦꯂꯦꯟꯖꯀꯤ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯤꯕ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, 21 days ꯌꯧꯁꯟꯈ꯭ꯔꯦ꯫ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯉꯛꯄ, ꯇꯣꯛꯅꯤꯡꯉꯛꯄ ꯌꯥꯎꯔꯛꯑꯅꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯊꯤꯈ꯭ꯔꯤꯕ ꯄꯩꯁꯥꯗꯨꯒ ꯑꯩꯅ ꯁꯤꯗ ꯇꯣꯛ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯅ ꯄꯩꯁꯥ ꯑꯃ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯥꯡꯖꯈꯤꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯀꯗꯕꯗꯣ, ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯉꯝꯗ꯭ꯔꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯔ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯦꯗꯥꯝ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ, ꯄ꯭ꯔꯗꯛꯁꯨ ꯑꯩꯈꯣꯏꯗ ꯄꯤꯗꯣꯏꯅꯤ, ꯃꯦꯗꯥꯝꯅ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯇꯧꯅꯤꯡ ꯇꯥꯔꯗꯤ, ꯏꯟꯀꯝ ꯑꯃ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯃꯦꯗꯥꯝꯅ ꯊꯋꯥꯏ ꯈꯛꯇ ꯌꯥꯎꯔꯣ, ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯅꯤꯡꯍꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯁꯥꯅ ꯁꯤꯗ ꯄꯨꯛꯅꯤꯡꯁꯦ ꯄꯨꯔꯥ ꯂꯨꯞꯄꯦꯕ꯫ ꯑꯗꯨꯒ ꯑꯩꯅ 30 daysꯀꯤ ꯆꯦꯂꯦꯟꯖꯇ ꯌꯥꯎꯔꯛꯄꯅꯦꯕ꯫ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯛꯁꯔ ꯑꯦꯀꯥꯗꯃꯤꯒꯤ ꯇꯤꯝꯗ ꯂꯩꯕꯤꯔꯤꯕ ꯁꯥꯔ ꯍꯣꯏꯒꯤ ꯇꯤꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯅꯦꯁꯤꯌꯥ, ꯁꯥꯔ ꯕꯤꯀꯥꯁ, ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯦꯞꯄ ꯉꯝꯃꯤꯅꯦꯕ꯫ ꯑꯗꯨꯅ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯗꯧꯕꯒꯤ ꯅꯤꯡꯍꯟꯅꯗꯣꯏꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯇꯤꯝ ꯑꯃ ꯂꯩꯔꯕꯁꯤꯗꯤ꯫ ꯑꯗꯨꯅ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯅꯤꯡꯍꯟꯅꯗꯕꯤꯗ ꯑꯩ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤꯌꯣꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯐꯅ ꯌꯥꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯀꯅꯦꯕ꯫ ꯑꯗꯨꯅ ꯍꯥꯎꯁꯋꯥꯏꯐꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ, ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯤ, ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯗꯣꯏꯅꯣ? ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥꯅꯦ? ꯏꯁꯥꯅ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯏꯁꯥꯅ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯌꯥꯔꯦ, ꯑꯗꯩ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯌꯥꯔꯦ꯫ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯄꯣꯠ ꯈꯛꯇ ꯌꯣꯜꯂꯒ ꯑꯗꯨꯒꯨꯝꯕꯗꯣ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦꯕ, ꯑꯗꯨꯅꯗꯤ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯔꯣꯏꯕ꯫ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯅꯕꯒꯤ ꯂꯝꯕꯤꯗꯨ ꯁꯥꯔ ꯍꯣꯏꯅ ꯇꯥꯛꯄꯤꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃꯗꯤ ꯌꯨꯠꯁꯤꯡꯗ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ, ꯑꯗꯨꯅ ꯑꯛꯁꯨꯔꯁꯤꯗ ꯆꯪꯕꯤꯔꯛꯑꯒ ꯑꯛꯁꯨꯔꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ꯫